Security na kuki mari yamlaba senfam ko na fare Kamjong district ke manung chana laiba Faikut ki security force na kuki furuf ki mioi mari lupa lakh 57,77,700 ka kona na fare hiramasi matang da police na thadorok pa pau amana hai Kamjong district ki Chasat police station na konba fight court outpost ta achat awok sing check tawada mioi mari asi yamlaba senfam sing asi ka kona na fagat pangam khibani Indian chahum Sri Lanka dagi Sandorakle cyclone Didwana na amang ata thogalabar Sri Lanka da panduna lairamba Indian macha chahum rom Indian Air Force na Tiruvananthapuram airport fauba Sandorakle Air Force ke Aknba aircraft sing sizinaduna mioi adu Colombo dagi Tiruvananthapuram fauba puthuraki bani haina defense ki spokesman amana phongdoraki cyclone is aitheng nanglaba Sri Lanka da National Disaster Response Force ki team ama thajinduna mi kanba amasung mateng pangbagi thabak paikhali Operation Sangarbandu haina mingthonba thorang amagi makhada India na awaba taraba Sri Lanka gi mioi sing adugi mateng pangnabagi thorang lokhalakpani Indian Air Force ki helicopter sizinaduna Diathalawa Army camp lairamba Sri Lankan Army gi personal yankhai ga taret safagadaba mafam da Honduraki cyclone Didwana maram oiraga Sri Lanka gi mafam kaya marumda amanga ta thoan khibadagi Indian Air Force na akhanaba thorang ama lokhatu mi kanba amasung mateng pangbagi thabak paikhat khibani IAF ki Aknba team singna cyclone ni chaitheng nanglaba mafam singdagi mapalaiba ki mioi sing yauna mioi kaya safagadaba mafam singda Honduraki Hong Kong gi apartment mai chakpada sikhiba mioi masing chamagani fugataruk yaukre Hong Kong gi Wangfuk Core Housing Stage ta thokiba mai chakpagi thodok ta sikhiba mioi puna chamagani fugataruk yaure haina report amana phongdokli chahi 65 gi manungda khwaidagi tamthiba mawongda thokiba mai chakpagi thodok aduda complex adugi residential tower taret tumna mai chaki Hong Kong Police Casualty Unit Luchingliba Sovin Sana Paumi Sing the Haiki Madudi Housik Fawa the Mui Chama Henati Bakang than a lady. Nasi Angan by Yukta Sibak Chang Taraganipan from Kibagal in a Housik Fawa the Mui Chamagani Fugataruk Siri Hiba Chapchana Kangmangam Lay. Lake Hidraba Mui Sing a Dugi Masak Maming Kangdong Nabatarang Lokana Honari. A Siba Migi Masing Hangalak by Yai Haina Tazanari. Residential Complex Adu Sabagi Mawong the Kudong Tingai Uiba Tengna Badagi Mafamatu the Lady Mui Sing the Marilena authorities in the Kayarak Hana Jackson Tarang Lokot Pina Bahajabale Kravani. Malem gilam koibasing na Manipur karigidamak yausiloidabano dunkan Meknaw Chahi ahum fazila kadaroba irang asi nalamdam asigi miyam da chaitheng kaya piri Manipur gi irang asi akhangai kaya na tungan ba mot kaya pinaduna center na ngasi fawa irang asi loishin ge haiba khanna loishin ba udri haina mot pina bagal loidina CSO kaya nasu center laingak ta pen da wafam kaya fongdor nari adubu irang asi nalamdam asigi miyam amadi miyam gi punsi da chaitheng kaya fanghanduna khudongcha da kaya mayok na halabasu lamdam asigi mahausa lairembina piram laba fazaraba adubu dilo sinduna thambangamdri chahi hungi mayada irang gi chaitheng fanglaba Manipur gi pukning Huningai oiraba fazaba kaya gi matangda Australian blogger amana malem gi lam koibasingi mafamda video oina utuna social media da viral oiragle Australian traveler blogger ama oiriba Duncan Meknaw na handak Manipur da laklama matung mahaki Instagram account da wafam kaya fongdoragli magna Manipur gi matang da fongdoraki ba wafam kaya adubu national media NDTV na su report tawduna miyam da khangalagli atopa laiba kilam koibasing na India gi Delhi dagi handok laga atay mafam kaya thijinaba Duncan Meknaw na lam koibasing ipukning chingsilagli magna Manipur yauna India gi tourist spot kaya gi matang na mapal laiba kilam koibasing ipukning chingsin nabagi damak Duncan Meknaw na miyam gi thamoy kaya busu kudum chali mahang na Manipur da laklamba dugi matang da mahang na maram anida Manipur bu thagatuna social media da viral oiri ahan boy na mahang na lamdam asegi mausa gi fazaba adubu social media gi kuthang da miyam da uhali ani suba oina mahang na lamdam asegi Manipur gi fazaraba mafam kaya India gi oina malem gi lam koibe sing na chotna ba mafam kaya ga changdam na dun lam koibe sing na mafam asik kari gi damak yausiloi dabano haiba fongdukli Duncan Meknaw na mahaki video adugi loisilakpada mahaki foreign traveler marup sing na Hena thijinduna amadi India da local marup mapang semduna India gi karam mafam da chatpa yai haiba adu khangnaba wafam thamli khudong thiningai oiba Marburg virus sandorokpa thengnare Ethiopia gi mafam kharada khwaidagi khudong thiningai oiraba Marburg virus sandorokpa thengnare hauzik faw wi oina mioi taruk sikhibaga loina mioi cha kaya marum laina asi naramba yai haina report amana phongdokli hanadagi hauna cholera measles dengue amadi atai laina kaya gi chaitheng mayok nariba Ethiopia da Marburg virus sandorokpana maram oiraga khudongcha daba kaya marum mayoknari Ethiopian Ministry of Health report matung ina hauzik fawbada chingnaningai oiba mioi humbudaraga humdoi test tawkhibaga loinana mioi manga hospital da layengli anaba mioi singa naknaruba atai mioi chakaya gi khongulli na bahonari
Ethiopia Marburg virus ki laichit sandorakpa handangna ahanbani. Marburg virus disease MBD hariba laina asi ka hena launa ganba hemorrhagic fever makhal amani. Ebola virus ka layong hairap manaba laina asina naraba miyoising sibagi chang wangna lay. Kumja 1967 ta ahanba oina Germany amasung Siberia da thengnarakiba virus asi World Health Organization na khwaidagi khudong thiningai oiraba virus ni haina lauthokpa leikrabani. MBD gi maroi balayong singdi laihau kanna hauba kok chikpa oba pungna ba hakchangi mapung amasung mapan thangba thakta I thokpa laina na tongan hakchangi kaya sing fel oirakpa asina chingbani matam chana layeng chathaudrabadi numit kharani gi manungda laina asina maram oiraga mi sian bi yai hari. Marburg virus sandokpagi report amana hai anaba migi humang amasung hakchangdagi thorakpa mahiga sokna samnaruba matamda laina asi launarai. Kariguma mafam amada laina asi sandorakpa thoklabadi laksinaba honabada khudongchadaba kaya marum mayoknai. Africa Center for Disease Control gi official singna Ethiopia da laina asi sandorakle haina November 15 da confirm tawba leikrabani. Oirakliba phibam asida authority singna khudaki oina section tharang lokhotpaga loinana isolation center amasung emergency treatment center sing hangdokhibaga loinana akhanaba rapid response medical team semkhre. Airport amadi border gi mafam kaya da testing kit thamduna mafam amadagi atopa mafam amada chathok chasin toriba miyoi sing tharang lokhotle haidi. WhatsApp Telegram na chingbagi account block tawgadawri. Leiba asigi miyoi million kaya na sizinariba WhatsApp Telegram Snapchat na chingba application sing sizinabada chawba hongba purakadaba directive ama central lengang na pirakre. Department of Telecommunication na hariba platform sing asida direction piduna platform amadi application sing asigi service sing active SIM card ka link leiba miyoi amata sizinnahanba yaroi amasung matam sangna active SIM card ka link leitaba account sing adu block tawgadabani haina khangankre. Hongthang asi Telecommunication Cyber Security Amendment Rule 2025 gi makhada lokhotpani amadi chana kanglon sing asigi matungina hariba application sing asigi service leptana sijinnage haribadi user sing SIM card adu numit 90 ni gi manungda leptana application sing asida link tawduna leigidabani hari. Central lengang na phongdokhibada khongthang asina service sing asi sijinna naba session khudingmakta active amadi verify oiba SIM changhanbana maram oiraga criminal sing na hariba servicing asi aranba mongda sijinnanaba honarakpada chawna khudongchadaba mayoknaba ngamhallagani amasung thingba ngamlagani hari. Tamenglong district ki Angki Turel da anauba ngakra makhal ama thengnare. Tamenglong district fauna chenba aduga barak turel gi masa oiriba Angki Turel dagi malengi mafam atai da thengnadriba anauba makhal gi ngakra catfish ama thengnare. Anauba ngakra makhal asigi masa gup unsa amadi mamai gi saruk singta hana gi ngakra singa manadaba kaya thengnari. Angki Turel asi Tamenglong Kangbukpi fauna chenba amasung Olvena amasung Nongmai khulgi marakta chentharai aduga barak turel da itin khibani. Asia gi tinglak sing fauduna chenba turel singda leiganba ngakra makhal amasu oiri. Anauba nga makhal adu Tamenglong district ki Angki Turel Torwan da leiba Machenluang village ki khunja singna masak khangba nga amadi oiri. Kangpokpi Tamenglong None amasung Fairjol district fauna turel adu chenthari. Dana Manjure University ki Associate Professor Bungdon Sangningam Scholar Kongbrai Latpam Bidyarani Devi Thawanliu Avonmai amasung case Rajamni yawba team amana thijinbada nga makhal adu thengnarakibani nga adugi top pasing haiba taragadi nga adugi unsada anaba manba dakfam sing lei. Maduda natana tonganba machu sing su thengnei. Masaguf ki saruk sing da so hanagi ngakra makhal singa khenaba kaya leiri. Manaton ki saruk sing dagi haurakpa tonganba machu gi mai sing mit ki saruk yogde. Masada asangba maram sing leiba thengnei nga makhal adu scholar sing aduna thengnakraba matung masak takpaga loinana Journal of Natural History da phongna khrei. Liangmai naga londa nga makhal adu khapang haina khangnei haina Associate Professor Sangdingam na phongduragli anauba nga makhal adu Angki Turel gi maming lawbagal loinana epithet Angkisis haina khangnaragani hari. Meghalaya da angang chamanga yauna miyoi lising taragi mathakta HIV positive oiba thengnare. Meghalaya da angang chamanga yauna miyoi lising taragi mathakta HIV positive oiba thengnakibagal loinana state asida HIV amasung AIDS ki case masing henggalakpa asida Health Authority na nungnangba phongdokhre hari. State asigi Health Authority ki official singna phongdokhibada HIV case masing khwaidagi yamna leiribasi East Giant Hillstoni hari positive oiraba angang ayamba sel thungi phibam fattaba imung singdagi oiri. Masina maram oiraga Meghalaya da achauba haksel gi oiba crisis ama leibra chingnare haiki. State adugi AIDS Control Society gi matung ina state asida HIV AIDS sandokpagi khwaidagi achauba maram asi protection yaudana yumbanbagi mari thambana oiri. Haujiksu miyoi kaya HIV test tawthoksi yadabana awaba ama oiri. Masina maram oiraga HIV positive case masing henggalakpa yari loinana ngalingayda medical gi oiba thabak lokhatpada awaba ama oiri.